feedback channel na tabiriba singbu ikai khumna jabag loinana taramna oxinjari channel asida ngasi January gi tang ani ingkumja lising ani kunithoi Nogmaiging numit ki khomjinba pau lobirasi Ukraine da Russia na landarak labayai haina mipaina ringai tanja asida America ki President Joe Biden na sagolsen numit ki numidang da Russia ki President Vladimir Putin ga telephone da khupna wari sanakre Nakalamaromda Ukraine lengak na Russia na landarak labasu kiningai leite matam pumbada lamba taunabagi damak sem saduna leire suhairi Leibak tara manga thokna Soviet Russia dagi khaidokraba leibak amagi manungda Ukraine su ama oiribani China lengak na makhoi gi leibak ta luhongdriba nupi nupa singi database report ama luan zo airiba mafam aduda semlagani loinana lengak na anoba sahi gi khudol oina matchmaking party amasung blind date organize tawduna luhong hanaba khongthang kaya sarkar na paikhatle haina phongdokli China da hokiba ingkomja lising ani kunmathoida tha mapanda mioi lak khumpu jori semki haina pau asina phongdokli Kim Jong-gi leibakta micham sing haifam khangdana awaba tare leibak pumbada shel thunggi phibam haifam tampham khangdana wanare Kim Jong-gi lengak micham singgi mathakta tangduna chalaiba lengak koire panbayai haukiba chahida covid na maram oiraga international border thigjin khiba laikrabani amaromdana Kim Jong na leibak praja singda likna chaw haibagi yathang tawrokle haina su pawasina hairi Assam Rajyada ngarang numidangdagi curfew thamkhre curfew ashi numidangi pung 12 makhai ayuk pung 3 phawbud laigani Omicron gi masing hengalaklagadi athingba kaya su thamlokpa yai adumoinamak lakadaba metric amasung higher secondary gi final exam di matam chana pangthokani hairi Anauba chahigi ahanba numitta home guard yankhai tarukpu kasarda thabaktagi kakthatkre Thaudok asida nungai tabo phongdok laduna home guard singna HP office ta question partibat taukre Thamoi shokningai oiribadi home guard ki jawan amana police officer amagi mangda pakthaduna hikna kaplaga aikhoi bu thabaktagi lauthokpiganu haikibaduni Jamia Miliana chingba Bharat talaiba NGO lishing tarukta foreign investment laklaroi panbayai haukhaba December tang 13 dagi NGO sing asigi registration Bharat ki Griha Vibhagna renew tawba thingjin kharabani Malemgi khwaidagi apikpa mioi ama oibagi ingkomja lising ani tarada Guinness World Record oirambi supnagi foot ani makai wangbi Elif Kokamen masagi chahi 32 subada taibang pan thadokre Rajasthan da Omicron gi laina pakpa mioi yangkhai nithoi phangle Rajasthan ki Health Department ki thadoropa cherol amana khangal lagli apunba rajya asida Omicron gi laina pakpa mioi chamaga kunmathoi sukre Bharat lengak na Afghanistan da corona vaccine lakh manga pikre Haryana gi Bhiwani district ta chingkin thaduna gari tara nansinkre amasung mioi kun nansinduna leiri thigumba gi thabak chathari Anoba chahi gi khudol oina commercial LPG gas cylinder lupa chamaga ani makhai mamal hanthakre Bharat pumbada haukiba pung kunmarida corona positive oiba case lising kunithoi chatret ko humputra manga phangle ngarang dagi anabagi masing chada 35 da samik mapan hele haina health department dagi thorakpa cherolamana phongdokli Anoba chahina lakpada yu thakpa mioi singda athingba kaya thamkhre lambi lamjau mapanda yu thakpa pumthing thinglagani loinana kanagumbana lambi mapanda yu thakpa taragadi cheirak sel oina lupa lising manga piba su mathau tagadawri Assam ki Chief Minister Himanta Biswa Sarma na wafamasi phongdokhibani Sanabungi pau ATK Mohan Bagan gi French midfielder superstar Hugo Boumos na FIFA 22nd Ultimate Team of the Week yauba ahanba Indian Super League ISL player oire
ओमिक्रॉन वेरिएंट नमरम ओइदुना अहुम सुबह वेब लाकद्रा हाइबगी अकीबा लेबदगी बोर्ड ऑफ कंट्रोल फॉर क्रिकेट इन इंडिया BCCI ना इंटर स्टेट अंडर 16 क्रिकेट चैंपियनशिप विजय मार्चेंट ट्रॉफी थंगना अनिरक सुबह सही की ओइना यथोखरे BCCI की सेक्रेटरी अजय साहना स्टेट बॉडी सिंगदा इखिबा चेरोल अमदा अंडर 16 प्लेयर सिंग हिदा काप्तुना बोर्ड ना लाकदोरिबा नुमित सिंगदा पॉजिटिव ओइबा केस हेंगलक्पा याबगी ओइथोकपा लेबना बोर्ड ना मसिगी रिक्स लौबदा खुदोंग चादबा थेंगनगदबा अदु येंगलगा टूर्नामेंट असि यैथोकनबा वारेप अदु लौखिबनी। भारत की ओलंपिक गोल्ड मेडलिस्ट जॉवलिन थ्रोअर नीरज चोपड़ा ना कॉमनवेल्थ गेम्स एशियन गेम्स वर्ल्ड चैंपियनशिप अमदी डायमंड लीग यावना इंकुमजा लिसिंग अनी कुनिथोगी फुल सीजन दा सरुक यागदौरी। पाउ लोइजरे ताबिरिबसिंगबु थागचरी।